Anova chahi hek haurappaga asianagi thaudok-sing leftana thoklakliba asi yamna laibak thibani. Statusida houjik oiriba law and order Phivam Asigi Matangda chanaba Thabaksing paikhatnaba hanjin takshinduna laklabasu Leingak Paikhatpham Thokpa thabak amatta Paikhatre haina MPCC ki President K Meghachandra phongdorakli. Ngasi nomanini asida oirakliba law and order ki Phivam Asigi Matangda Congress yauna wakhal manaba political party tarana sinduna ngasi Congress bhavanda paugi mifam ama pangthokre. Political party taragi maru oiba luchingba-sing yauna Thokpa paugi mifam aduda MPCC ki President K Meghachandra hai ngarang lilong jingjau da thokiba thaudok adu yamna nungaitaba amani thaudok asigi matangda political party tarana ngasi mifam ama pangthokpaga loinana minute ani tumina leptuna laikhidraba singi mafamda awaba phongdoki asigumba thaudok asi makha tana thoktanaba Leingakna thabak laukhatpiu thaudok asigi matangda Leingakna inquiry ama chathaduna paikhatpa yaba Thabaksing paikhatpiu haina su mahakna phongdoki amaromda ngasi nomanini asida moreda security force singda kuki kulai paibasingna attack chatharakpadagi security personnel kya soga pandangkiba asi yamna laibak thibani thani pan suraglaba irang asi lakshinaba Leingakna houjik fauba chanaba thabak amatta paikhatpa udabasi ningba kainingai ni anoba chahi lakpaga iroinana miyamda anoba inot ama pigadaba matam asida asianagi thaudok-sing leftana thorakpa asi yamna nungnangningai oi statusigi houjik oiriba law and order Phivam Asigi Matangda Leingakna kari paikhatli haibasi miyamna khangba ngamdre Anoba chahina lakpa sida namdam asida oiriba law and order gi phibam asi mahusagi phibam da hanjilangnaba Leingakna athubada hotnabiu haina mahakna makha taki Thanipan tang ahum dagi megi tang ahum dagi houjik amuk January gi tang ahum yore Thanipan si complete tawre masida sunglep tana aikhoi gi mayam Manipur gi parja adagi mafam khudimakta masigi irang unrest tongan relief camp da lairibagi awaba mayam sing adagi houjik mafam khudimakta nongmai kamnabagi bom top kamnabagi akhoigi thabak activity se suglep tana leibase masi sarkarna kari khanbiribage adagi moregi thaudok sisu adum leptana thoi aduna masi sarkar gi tawriba thabak thoram se law and order se masi adum yamna sathina sokhraba se masi haigadaba hangadaba ikhoina ikaiba yaure sarkar sina kari laukhat piribage haibasi aikhoina khangba ngamdre prajana khangba ngamdre new year lakpasidadi thoiba thaudok wathok mayam singse loisanaba muktang sarkarna hena akanba measures laukhallagadi yam phagani haina ani khanjai